ताबिरबा अमदि मिटेंग ताबिरबसिंगो अहानबमक्तदा इकाई खुमनजरी ngasisu amuk pumnamakidamak pujarikliba film asigi maming Beasley hariba film asi 2011 ge March 4 da release tawkiba film amani. Film asi romance amasung fantasy ani da base tawba film amani. Film asi horakpada Kyle kawba nupa ama ulai. Mahak asi inak kaya khunba news anchor amagi macha nupani. Mahak masama u yamna fai amasung yengbada attractive oi. Maram asina mahak masana chawthok jarami. Kyle na school da election da mai paktuna committee gi president orami. Kyle na mahiroi sing da speech pirami. Aduga yengbada fajadaba mahiroi singbu Kyle na noknarami. Makoi sing adugi marakta Kendra kawbi nupi ama yaurami. Kendra achamba nupi nate. Mahak asi hingchabi amani. Mahak na jungle dagi normal student saduna school aduda tambani. Kyle na di madu kari amata khanglamde. Kyle na space piramlaba matungda mapanda thoglakpada Kendra na mahake poster sing aduda yekshinduna thamlamba urami. Kyle na Kendra da masigi maramda hanglami. Kendra na Kyle da Linda kawbi nupi ama masak taklami. Linda asi Kyle gi classmate ni. Linda na Kyle bu pamjarami. Kyle na Linda da chahi ahungi matungda ahanba oina wari sanarami. Kyle na mathangi numita Kendra da mahakna noknarubagi lale haina haijarami. Aduga party amadasu Kendra bu invite torami. Maram asidagi Kendra na Kyle da ani suba chance piduna party aduda laklami. Kyle na Kendra ubada miyam mamang aduda noknarami. Mahakna Kendra bu party da kauriba adu miyam mamang da noknanaba tawbani. Kyle na mayam adugi mamang da Kendra gi maramda akanba wahi kaya haiduna ikaiba pirami. Kendra su hingchabi ama oibana Kyle da sap tormi. Kyle gyan amata taramde. Tawfam amata khangdana mayumda halaki. Kendra na Kyle gi manakta laktuna asumna hairi. Aina nangonda sap tawkrabani. Kendra na asumna haiduna Kyle gi makut adu pairubadagi Kyle masam haudaba maru kokko misak ama oiraklami. Ngayhak leraga amuk Kyle gi maithong adu angakpa tetu haktuna hana attractive oiramba adu oikhidre. Ubada akiba masak ama olaklami. Haujikti Kyle ubada yamna thirami. Kendra na Kyle da hairi. Nupi amana nangonda mathangi yaningtha fawbada I love you haina hairaktrabadi nahak asumna punsi chuppa leiragani. Mathangi senda Kyle gi mapana mayumda halakpada Kyle gi condition adu uraga ngakladuna hospital da puduna laklami. Adubo doctor sing aduna kari amata layengba ngamlamde. Kyle gi mapana doctor da hairi. Aina khoin haiba khudingmak tawjagi. Changningba sensu changjasanu. Ai pumnamak ngamgani. Aigi isa asi matau asumna ai yengba ngamloi. Wahi asi taraga Kyle na sauningladuna mafam adudagi haugatuna thoki. Kyle gi mapasu thoglaktuna laklami. Aduga Kyle ga marai yetnarami. Kyle na mapara sauribagi maramdi doctor da upai ama tawtuna layengo. Ai kari amata hairoi asumna haibaduda sauningkibani. Doctor na Kyle ge layengba aduda Kyle sibisu yai haiba masana khanglami. Maram masinasu Kyle na mapada sauninglibani. Mayumda halaklaba matungda Kyle bu city adudagi arapa mafam amada laihalami. City adugi misingdadi Kyle recovery center da thamki haina haijilami. Private house aduda Kyle bu yengsinbinaba haiduna minai nupi amasu thamlami. Asumna Kyle gi chiraba matam asida mapana mahakpu thapna mathanta thamlami. Kyle kana amata unadana naitom ta adun lerami. Kyle gi awaba wari linabasu kana amata leitabana Kyle na awaba singbu phumduna yamna wana lelami. Nongma Kyle na leiriba yum adugi thong thilakpada Kyle na yengbada mamit tangba tutor ama leptun lerami. Hairiba mamit tangba tutor asi Kyle gi mapana Kyle bu takpi tambina ba haiduna lakhan kibani. Kyle na ahan bu oina minai nupi adugi yamna fajana wari sanarami. Maduda Kyle na khangi. Madudi minai nupi adu green card fangdabagi damakta mayum thatoktuna mafam aduda minai oiduna lairibani haiba. Kyle na party amada chatuna Kendra da lale haina haijarami. Amasung sap adu kokpiduna aibu hanagumna fanbiyo hainasu yamna kanna haijarami. Adubo Kendra na yaramde aduga hairei. Nahakpo kanagumbi amana pamduna nungsi hairakriba fawa asumna laikigani. Wahi asitaraga Kyle na upai leitana thoglakpada magi best friend amana nupi amaga laiminaramba ubada yamna chakchaki. Tanja aduda maki classmate Linda lai. Adubo
ꯂꯤꯟꯗꯥꯅ ꯀꯥꯏꯜꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯂꯤꯟꯗꯥꯅ ꯀꯥꯏꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯔꯛꯏ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗ ꯂꯤꯟꯗꯥꯅ ꯃꯄꯥꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯗꯤꯂꯔ ꯑꯅꯤꯅ ꯂꯤꯟꯗꯥꯒꯤ ꯃꯄꯥꯗ ꯅꯣꯡꯃꯩꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯒ ꯀꯥꯏꯜꯅ ꯗꯤꯂꯔ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯂꯔ ꯑꯃꯅ ꯂꯤꯟꯗꯥꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯂꯤꯟꯗꯥꯒꯤ ꯃꯄꯥꯅ ꯗꯤꯂꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯂꯔ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯄꯥꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯀꯥꯏꯜꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯂꯤꯟꯗꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ, ꯑꯗꯨꯅ ꯂꯤꯟꯗꯥꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯃꯨ, ꯈꯨꯗꯣꯡ ꯊꯤꯕ ꯑꯃꯠꯇ ꯅꯪꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯂꯤꯟꯗꯥꯒꯤ ꯃꯄꯥꯅ ꯀꯥꯏꯜꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯗꯥꯕꯨ ꯃꯄꯥꯅ ꯀꯥꯏꯜꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯏꯜꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯁꯥꯗꯥꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯁꯤꯜꯍꯜꯂꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯃꯄꯥꯗ ꯃꯁꯛ ꯈꯪꯗꯕ ꯑꯃꯗ ꯊꯥꯖꯗꯨꯅ ꯑꯩꯕꯨ ꯏꯊꯟꯇ ꯀꯔꯝꯅ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯃꯄꯥꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯤꯟꯗꯥꯒꯤ ꯃꯄꯥ ꯆꯠꯈꯤ꯫ ꯂꯤꯟꯗꯥꯅ ꯂꯥꯎꯅ ꯀꯥꯏꯜꯗ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯥ ꯀꯥꯏꯜꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯕꯨ ꯁꯥꯎꯕ ꯊꯦꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯒꯤ ꯐꯖꯔꯕ ꯒꯤꯐ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯥꯅ ꯒꯤꯐ ꯑꯗꯨ ꯃꯃꯜ ꯂꯩꯇꯅ ꯂꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯥꯏꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯏꯜꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯟꯗꯥꯁꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯐꯩ, ꯅꯪꯅ ꯃꯥꯕꯨ ꯃꯨꯟꯅ ꯈꯪꯉꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯀꯥꯏꯜꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯀꯥꯏꯜꯅ ꯀꯇꯟꯒꯤ ꯖꯦꯂꯤꯁ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯃꯄꯥꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯄꯥꯎ ꯇꯝꯗꯨꯅ ꯁꯥꯎꯕ ꯐꯅꯅꯕ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯗ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯅꯪꯒꯤ ꯐꯅꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯀꯥꯏꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯂꯤꯟꯗꯥ ꯁꯥꯎꯔꯝꯕ ꯑꯗꯨ ꯈꯔ ꯐꯔꯛꯏ꯫ ꯀꯥꯏꯜꯅ ꯄꯤꯕ ꯖꯦꯂꯤꯁ ꯒꯤꯐ ꯑꯗꯨꯁꯨ ꯂꯧꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯥꯏꯜ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯂꯤꯟꯗꯥꯒꯤꯗꯃꯛꯇ ꯂꯞ ꯂꯦꯇꯔ ꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯥꯅ ꯔꯤꯖꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯦꯇꯔ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯅ ꯄꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯔꯤꯟ ꯍꯥꯎꯁꯁꯨ ꯂꯤꯟꯗꯥꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯀꯥꯏꯜꯒꯤ ꯃꯇꯧ ꯎꯔꯒ ꯂꯤꯟꯗꯥꯅ ꯀꯥꯏꯜꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯀꯥꯏꯜꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯂꯤꯟꯗꯥꯗ ꯎꯍꯜꯂꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯀꯥꯏꯜꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯒ ꯑꯀꯤꯕ ꯑꯃꯁꯨꯡ ꯁꯥꯊꯤꯕ ꯑꯣꯏꯅ ꯎꯔꯝꯗꯦ꯫ ꯂꯤꯟꯗꯥꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯀꯥꯏꯜꯅ ꯂꯤꯟꯗꯥꯕꯨ ꯍꯦꯟꯅ ꯄꯥꯝꯖꯈꯤ꯫ ꯀꯥꯏꯜꯅ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯤꯟꯗꯥꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯤꯟꯗꯥꯅ ꯀꯥꯏꯜꯗ ꯆꯝꯅ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯀꯥꯏꯜꯅ ꯌꯦꯅꯤꯡꯊꯥ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯇ꯭ꯔꯕꯁꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗ ꯄꯤꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯀꯦꯟꯗ꯭ꯔꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯍꯥꯏꯈꯤꯕ ꯃꯇꯝ ꯐꯥꯎꯕꯗ ꯂꯤꯟꯗꯥꯅ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯒꯤ ꯁꯥꯞ ꯑꯁꯤꯇ ꯅꯠꯇꯦ, ꯃꯃꯤꯠ ꯇꯥꯡꯕ ꯇ꯭ꯌꯨꯇꯔ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯥꯡꯍꯜꯂꯣꯏ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯁꯨ ꯑꯩꯅ ꯐꯪꯍꯟꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥꯏꯜ ꯑꯃꯁꯨꯡ ꯂꯤꯟꯗꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯤꯟꯗꯥꯅ ꯀꯥꯏꯜꯕꯨ ꯁꯥꯗꯥꯟꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯥꯏꯜꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯀꯥꯏꯜꯅꯁꯨ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯅ ꯁꯥꯗꯥꯟꯕ ꯁꯥꯗꯨꯅ ꯂꯤꯟꯗꯥꯗ ꯍꯥꯏꯔꯛꯏ, ꯀꯥꯏꯜꯅꯁꯨ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯒꯅꯤ꯫ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯀꯥꯏꯜꯅ ꯂꯤꯟꯗꯥꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯂꯤꯟꯗꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯐꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒꯤ ꯑꯇꯣꯞꯄꯗ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯟꯗꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯤꯟꯗꯥꯒꯤ ꯃꯄꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯤꯟꯗꯥꯒꯤ ꯃꯄꯥꯗ ꯀꯤꯍꯜꯂꯝꯕ ꯗꯤꯂꯔ ꯑꯗꯨꯁꯨ
पुलिसना फादुना जेलदा लैख्रे हाइनसु हाइरक्लमी मरम असिदगी लिंदा मपागी मनाक्ता चटनबा हाइदुना मफम अदुदगी लाखी कायलना पीखिबा लेटर सिंग अदु लिंदाना पारबा मतुंगदा लिंदाना कायलदा कॉल तौरई कायलदी लिंदाना मफम अदुदगी चटख्रबदा थमोई कायदुना लैहौरबनी मरम असिना कायलना लिंदागी कॉल अदु रिसीव तौखिदे मिनाई नुपी अमसुंग ममित तांगबा ट्यूटर अदुना कायलदा निंगथीना हाइरबा मतुंगदा कायलना स्कूलदा लिंदाबु उनबा चतुना लिंदादा आई नंगा लुहोंगबा पामी हाइन हाइरमी लिंदाना कायलगी प्रपोजल अदु एक्सेप्ट तौरमी अदुबो कायलगी मसाददी अहोंगबा अमता लेरमदे लिंदाना खरा चलगा अमु कायलदा ओनसिंदुना हाइरी आई नंगबु पामी आई लव यू वही असे हाइरकपदा कायल यामना हराउना स्कूल अदुदगी हलक्तुना मिंगसेलदा येंगमी मिंगसेल अदुदा येंगना कायलगी हानगी सकफम अदु तपना तपना ओलक्लमी कायलदा साप तौबा अदु कोखी कायलना मसागी हानगी सकफम अदु हलक्पदा हाइनिंगाई लेतना हराउजरमी कायलना स्कूलदा लिंदागी मनाक्ता लाक्पदा लिंदाना कायलबु उरगा थौसारमदे अदुगा लिंदाना कायलगी सदानबगी सकफम अदु थिरमी कायलना लिंदागी मतुंगदा इनदुना असुमना हारे नहाकना थीरिबा सदानबा अदु अइनी अइंगोंदा साप अमा तौरक्तुना अइगी सकफम अदु ओलुबनी अदुबो नंगी नुंगसिबना अइगी साप अदु कोक्तुना हानगी सकफम असि अमुक हलक्पनी वही असि तारगा लिंदाना थाजरमदे लिंदाना फोन लौथोक्तुना सदानबा अदुदा कॉल तौबदा कायलगी फोनदा रिंग लाई मदुदा लिंदाना यामना ngaklammi अदुगा कायलगी वासिंग अदु थाजकी कायलगी ममित तांगबा ट्यूटर अदुसु ममित उबा फंगलमी अदुगा मिनाई नुपी अदुसु ग्रीन कार्ड फंगलमी असुमना हिंगचाबी अदुना महाकना हाइकिबसिंग अदु लोइनमक ओइहनकी अदुगा अचाउ परम काबा कायलगी मपा अदु हिंगचाबी अदुना पारा तंबीबा लाकी असुमना मतांग असिदा फिल्म असिगी अरोइबा सरुक ओइकी मथंगी नुंगाइरबा फिल्म अमदा मयाम पुन्ना अमुक हन्ना थेंगनमिनसी ngasi gi oinadi pumnamakpo ikai khumnajaraga matang asida tension jari